ꯃꯇꯝꯗꯨꯗ ꯃꯈꯣꯏꯒꯤ ꯔꯤꯇꯟ ꯔꯦꯀꯣꯔꯗ ꯀꯨꯀꯤꯁꯤꯡꯒꯤ ꯔꯤꯇꯟ ꯔꯦꯀꯣꯔꯗ ꯅꯠꯇ꯭ꯔꯒ ꯅꯥꯒꯥꯁꯤꯡꯒꯤ ꯑꯣꯏꯕ ꯔꯤꯇꯟ ꯔꯦꯀꯣꯔꯗ ꯀꯔꯤꯒꯨꯝꯕ ꯂꯩꯔꯝ ꯃꯈꯣꯏꯒꯤ ꯔꯤꯇꯟ ꯔꯦꯀꯣꯔꯗꯁꯦ ꯂꯩꯔꯝꯃꯦ ꯍꯥꯏꯕꯒꯤ ꯈꯨꯗꯝꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯗꯦ ꯃꯈꯣꯏꯒꯤ ꯁ꯭ꯀ꯭ꯔꯤꯞ ꯂꯩꯔꯝꯗꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯅꯧꯅ ꯁꯦꯝꯒꯠꯂꯛꯇ ꯉꯥꯏꯔꯤꯕ ꯑꯗꯨꯕꯨ 2010ꯗ ꯖꯧꯒꯤ ꯑꯣꯏꯕ ꯖꯧ ꯂꯥꯏ ꯍꯥꯏꯗꯅ ꯃꯈꯣꯏꯒꯤ ꯂꯣꯟ ꯃꯌꯦꯛ ꯑꯃꯈꯛ ꯁꯦꯝꯒꯠꯂꯛꯏ ꯖꯧ ꯂꯥꯏ ꯍꯥꯏꯕꯗꯤ ꯖꯧꯒꯤ ꯃꯌꯦꯛ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯁꯨ ꯃꯇꯝꯗꯨꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯖꯧꯒꯝꯃꯅ ꯁꯦꯝꯕ ꯍꯧꯔꯛꯄ ꯃꯇꯝ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯍꯧꯔꯛꯈꯤꯕ ꯇꯥꯔꯒꯁꯨ ꯃꯃꯥ ꯂꯣꯟꯁꯦ ꯄꯥꯎ ꯐꯥꯎꯅꯅꯕ ꯇꯉꯥꯏ ꯐꯗꯅ ꯃꯈꯣꯏꯅ ꯃꯩꯇꯩꯂꯣꯟꯁꯦ ꯐꯥꯎꯅꯂꯣꯟ ꯑꯣꯏꯅ ꯁꯤꯖꯤꯟꯅꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯄꯥꯎ ꯐꯥꯎꯅꯕ ꯃꯇꯝꯗ ꯊꯔꯨꯝ ꯂꯥꯟ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯅꯦꯠ ꯀꯟꯐ꯭ꯂꯤꯛ ꯍꯧꯖꯤꯛ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯊꯣꯛꯇꯅ ꯍꯧꯖꯤꯛ ꯐꯥꯎꯗ ꯆꯠꯊꯔꯤꯕ ꯂꯣꯏꯁꯟꯕ ꯅꯥꯏꯗ꯭ꯔꯕ ꯏꯃꯣꯁꯅꯦꯜ ꯏꯟꯇꯤꯒ꯭ꯔꯦꯁꯟꯗꯒꯤ ꯂꯥꯞꯊꯣꯛꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞꯁꯤꯡ ꯑꯁꯤꯗ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯔꯥꯏꯕ ꯏꯟꯇꯔꯅꯦꯠ ꯌꯥꯔꯛꯄ ꯃꯇꯝꯗ ꯐꯥꯎꯅꯕꯁꯦ ꯃꯃꯥ ꯂꯣꯟ ꯑꯣꯏꯔꯤꯕ ꯃꯩꯇꯩꯂꯣꯟꯁꯤꯗ ꯂꯣꯟꯁꯤꯅ ꯀꯌꯥꯝ ꯃꯔꯨ ꯑꯣꯏꯒꯦ ꯍꯥꯏꯕꯁꯦ ꯇꯧꯐꯝ ꯈꯪꯉꯛꯇꯕꯗꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯊ꯭ꯔꯨꯗ ꯅꯠꯇ꯭ꯔꯒ ꯃꯗꯨ ꯀꯨꯀꯤꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯃꯅ ꯃꯍꯥꯛꯅ ꯇꯉꯥꯏ ꯐꯗꯅ ꯃꯥꯒꯤ ꯃꯃꯥꯂꯣꯟꯗꯨꯗ ꯄꯥꯎꯁꯦ ꯄꯤꯕ ꯉꯝꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯃꯥꯂꯣꯟ ꯑꯣꯏꯔꯤꯕ ꯀꯝꯃꯨꯅꯤꯇꯤ ꯑꯍꯨꯝꯅ ꯉꯥꯡꯅꯔꯤꯕ ꯃꯤꯇꯩ ꯄꯥꯡꯒꯜ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒ ꯂꯣꯏꯁꯤꯡ ꯑꯟꯗ꯭ꯔꯣꯐꯌꯦꯡ ꯁꯦꯡꯃꯥꯏ ꯑꯃꯁꯨꯡ ꯃꯩꯇꯩꯁꯤꯡꯅ ꯃꯅꯤꯄꯨꯔꯤꯁꯤꯡꯅ ꯉꯥꯡꯅꯔꯤꯕ ꯄꯥꯛꯇꯛꯅ ꯉꯥꯡꯅꯔꯤꯕ ꯂꯣꯟꯁꯦ ꯃꯈꯣꯏꯅ ꯃꯦꯗꯤꯌꯝ ꯑꯃ ꯑꯣꯏꯅ ꯃꯁꯤ ꯁꯤꯖꯤꯟꯅꯔꯦꯕ ꯑꯗꯨꯅ ꯂꯣꯟꯁꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯀꯔꯤꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯃꯁꯤ ꯑꯩꯈꯣꯏꯅ ꯄꯥꯋꯔ ꯑꯣꯐ ꯁꯣꯁꯤꯌꯦꯜ ꯁꯦꯗꯛꯁꯟ ꯀꯧꯋꯦꯕ ꯑꯗꯨꯅ ꯈꯨꯟꯅꯥꯏꯒꯤ ꯁꯝꯕꯜ ꯑꯃꯈꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯂꯣꯟꯁꯤꯅ ꯃꯤꯌꯥꯝꯁꯤꯒꯤ ꯐꯥꯎꯅ ꯂꯣꯟ ꯑꯃ ꯑꯣꯏꯔꯒ ꯈꯨꯟꯅꯥꯏꯒꯤ ꯁꯝꯕꯜ ꯑꯃꯈꯛ ꯅꯈꯣꯏꯅ ꯀꯞꯄꯗ ꯂꯥꯟ ꯃꯔꯛꯁꯤꯗ ꯃꯈꯣꯏꯅ ꯀꯞꯄꯗ ꯀꯨꯀꯤꯁꯤꯡꯅ ꯅꯥꯒꯥꯁꯤꯡꯅ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯅ ꯀꯞꯄꯗ ꯃꯈꯣꯏꯅ ꯅꯣꯛꯄꯗ ꯃꯈꯣꯏꯅ ꯈꯜꯂꯤꯕ ꯃꯈꯣꯏꯒꯤ ꯃꯃꯥꯂꯣꯟꯗ ꯈꯟꯕ ꯐꯣꯡꯗꯣꯔꯛꯄ ꯃꯇꯝꯗꯗꯤ ꯐꯥꯎꯅ ꯂꯣꯟ ꯑꯣꯏꯔꯤꯕ ꯃꯩꯇꯩꯂꯣꯟꯁꯤꯗ ꯃꯈꯣꯏꯅ ꯄꯤꯅꯤꯡꯕ ꯃꯦꯁꯦꯖ ꯑꯃꯈꯛ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯄꯤꯔꯛꯈꯤꯕꯅ ꯇꯥꯛꯄꯗꯤ ꯊꯔꯨꯝꯒꯤ ꯂꯥꯟ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯤ ꯂꯣꯟꯁꯦ ꯈꯨꯠꯂꯥꯏ ꯑꯃ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯒꯤ ꯈꯨꯗꯝ ꯑꯃꯈꯛ ꯐꯪꯂꯤ ꯑꯗꯨꯒ ꯃꯈꯣꯏꯅꯁꯨ ꯃꯈꯣꯏꯒꯤ ꯃꯔꯣꯟꯁꯤꯡ ꯃꯩꯇꯩꯁꯤꯡꯅ ꯐꯪꯕ ꯉꯝꯗꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯌꯦꯛ ꯑꯃ ꯁꯦꯝꯒꯠꯅꯕ ꯖꯧ ꯂꯥꯏ ꯁꯦꯝꯒꯠꯂꯤ ꯑꯗꯨꯒ ꯃꯇꯨꯡꯗ ꯖꯧꯒꯝꯁꯤꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯖꯧꯁꯤꯡꯒꯤ ꯑꯣꯏꯕ ꯂꯣꯟ ꯑꯃꯈꯛ ꯉꯥꯡꯅꯒꯗꯕꯅꯤ ꯍꯥꯏꯕꯗꯤ ꯃꯁꯤꯅ ꯌꯥꯔꯛꯇꯕꯗꯒꯤ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯖꯤꯅꯁ ꯇ꯭ꯔꯥꯏꯕꯦꯜ ꯂꯤꯗꯔꯁ ꯐꯣꯔꯝꯅ ꯄꯥꯛꯇꯛꯅ ꯉꯥꯡꯅꯕ ꯊꯥꯗꯧꯒꯤ ꯂꯤꯗꯔꯁꯤꯡꯒꯤ ꯂꯣꯟꯁꯤꯡꯁꯦ ꯇꯉꯥꯏ ꯐꯗꯅ ꯇꯝꯒꯗꯕꯅꯤ ꯍꯥꯏꯗꯅ ꯃꯈꯣꯏꯅ ꯑꯊꯨꯕ ꯏꯃꯤꯖꯤꯌꯦꯠ ꯅꯣꯇꯤꯁ ꯑꯃ ꯊꯣꯛꯇꯨꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯅ ꯎꯕꯤꯔꯤꯕꯗꯨꯅꯦꯕ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯒꯤ ꯅꯠꯇ꯭ꯔꯒ ꯑꯩ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯗꯤ ꯍꯥꯏꯅꯤꯡꯗ꯭ꯔꯦ ꯏꯟꯇꯔꯅꯦꯠ ꯀꯟꯐ꯭ꯂꯤꯛ ꯑꯁꯤ ꯅꯠꯇ꯭ꯔꯒ ꯏꯟꯇꯔꯅꯦꯠ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯗ ꯃꯔꯨꯑꯣꯏꯅ ꯂꯣꯟꯁꯤꯡꯁꯤꯅ ꯀꯌꯥꯝ ꯅꯨꯡꯁꯤꯅꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯂꯣꯟꯁꯤꯒꯤ ꯌꯥꯎꯔꯤꯕ ꯐꯖꯕ ꯃꯁꯛꯁꯤꯡ ꯑꯁꯦ ꯌꯣꯛꯁꯤꯟꯗꯅ ꯗꯤꯖꯤꯇꯦꯜ ꯗꯣꯀꯨꯃꯦꯟꯇꯦꯁꯟ ꯇꯧꯅꯕꯒꯤ ꯃꯁꯛꯇ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯤꯒꯤ ꯐꯖꯕ ꯂꯣꯟꯆꯠꯇ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯅ ꯂꯨꯋꯥꯡ ꯍꯥꯏꯔꯤꯕ ꯀ꯭ꯂꯥꯟꯁꯦ ꯑꯔꯨꯅꯥꯆꯜꯒꯤ ꯖꯥꯇꯤꯁꯤꯡꯒꯤ ꯃꯔꯛꯇ ꯏꯊꯅꯤꯛ ꯀꯝꯃꯨꯅꯤꯇꯤꯁꯤꯡ ꯃꯔꯛꯇ ꯍꯥꯏꯔꯤꯕ ꯀꯝꯃꯨꯅꯤꯇꯤꯁꯤ ꯂꯩꯔꯝꯃꯦ ꯑꯗꯨꯕꯨ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯌꯦꯡꯍꯧꯗꯕ ꯌꯥꯗꯕ 1961ꯗ ꯐꯣꯡꯕ ꯑꯩꯈꯣꯏꯒꯤ ꯁꯦꯟꯁꯁ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯤꯡꯒ꯭ꯋꯤꯁꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯂꯣꯟ ꯁꯨꯕꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯁꯦꯟꯁꯁ ꯑꯣꯐ ꯏꯟꯗꯤꯌꯥ inquiry into the spoken language of India haidana masigi service de yaurisi page number 97 da kamaina ibiramgeda matamdugi George William Shakespeare amasung konona linguistic survey of India pilami matamduda aikuna thijanba wadwa haigadra haira paktana ngangna ba yengwa matamda manaba saksa rustak manaba singta akuna tipi do Burman haidana chili matam akuna 6th language na pale masidaida Manipuri loan se masigi fauna lone haibasi masi thamami masida maitai pangal sing amadi masida marwari singnasu maitai lon se tangai fadana tamgadabani aduga yamna langi matam haibdi Chandrakiti Maharaj na ningthau oiba matamda masi British recognize tawba ningthau amani Chandrakiti Maharaj se matamda British na ani suba Anglo Burmese lan ngamba matam se chithi ibase mamalon oiriba mayamdagi akoigi mitai pangal laktagi mogi athoiba mi haitare kaji ye mitai pangal lawi aduna haiba mokoi singsina maitalon da chithi se kogi matam dugi British India da chithi mi karma chithi madu fauna londo mamal lan gi manung Anglo Burmese war ani suba matam da iriba chithi do miyamna paba ya na bagita Chandrakiti Maharaj ni igido Manipuri london haibisi khangjin bachumi aduga nungsijarba kogi kuki sinau sidam hangba bana alimo singna makoi nabi matamda aikogi fauna loan oiriba community mayam si fauna loan so oiriba aduga community ahum pak chawning na bada kogi mi 23,88,634 population leiriba se lakh kulum doi kunmari na ngangna raga leiriba adugumba loan na se hairiba se community mayam sen mogi fauna loan oiriba loan ma se ꯑꯗꯨꯒꯨꯝꯕ ꯀꯔꯝꯕ ꯖꯥꯇꯤ ꯑꯃꯗꯤ ꯀꯨꯀꯤ ꯂꯣꯟꯗꯒꯤ ꯄꯨꯈꯤꯕꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩꯈꯣꯏ ꯃꯁꯤ ꯉꯁꯥꯏꯅ ꯍꯥꯏꯖꯈꯤꯕ 1912ꯀꯤ ꯖꯣꯔꯖ ꯋꯤꯂꯤꯌꯝ ꯁꯦꯛꯁꯄꯤꯌꯔꯒꯤ ꯔꯤꯄꯣꯔꯠꯇ ꯃꯇꯝꯗꯨꯗ ꯂꯩꯔꯤꯕ
कुकी ने हाइना अखोगी ब्रिटिश सिंह टर्म होइना सिजनरिबा सिंह मखोई मसाना बु खंगजरमदे असिना ताकपदी लोन से कयामना पावरफुल लगे हाइबसिदा अखोगी चंद्रकीर्ति महाराज ना फावबद माइना इगिबले